Akasvani Imphal Ngangom Kiran Pau Pajari Ahan Badamarweba Pau. Laibak asigi ning tambangak senduna thamnanaba Shanti amasung nungsi sanaba hanjilakna bohanabada Security Force na sobu thodang longnanaba Rajapal Ajay Kumar Bhalana phongdokre. Manipurda Nagapur ki maru marang hunbagi khwaidigi chawbu kumai luingai ni ngasi pangthokli. Manipur Police na garida tinted film napa lokthokpa amadi yonba sing phagatpagi drive kan sathaba haure. Manipur University ki Vice Chancellor Professor N. Lokendra na hairi Manipur hojik tholibi irang asiga mari lenana kanaguma kharana itihas pu samdok samjin tawduna lana lamjing na bohonarakliba si yamna laibak thibani amasung Rashtrapati Draupadi Murmu na hairi higher education da artificial intelligence AI sizinanaba kendra sarkar na kan mathabak lokhatli. Mathau ningthina pangthokpa Security Forcing da Rajapal Ajay Kumar Bhalana Governor Citation Piduna Puning Thawatkre. Imphal ge Rajbhavan dangasi pangthokiba thorom da Rajapal na Niputaruk Suba Taramapan Suba masung Nipan Suba Assam Rifles Manga Suba Sikh Regiment Territorial Army ki Sam Humpumanga Suba Infantry Battalion CRPF ki Marputaret Suba Battalion BSF ki Kunmathoi Suba Battalion Bishnupur Thobalam Sung Kangpokpi ki District Police Singamadi Manipur Police ki CID Crime Branch ta citation singadu khusinaki. Thoromadu wangang bada Rajapal Ajay Kumar Bhalana hai Raja sida Shanti thamnaba masung miyamgi punsingak senanaba kathokpagalonena Security Force ne lawriba thodang asi thoidokna thagat ningai ni. Laibak asigidamag masung Manipur miyamgidamak security personnel singasina thawna leina kathokpagalonena singthaningai oirba thodang kaya yari. Laibak asigi ning tamangak senduna thamnanaba Shanti amasung nungsi sanaba hanjilakna bohanabada Security Force na makhatana asobu thodang lonanabasu Rajapal na taksinki. Mahak na hai lalhobu thengnaba humanitarian service mahusai khudongthiba thodoksinga masung laibak manungge singnaba kaya thengnana bohanabada Security Force na sokthabu leitana thodang kaya lauri. Manipurda Nagapuruk ki maru marang hunbagi khwaidigi chawbu kumai luingai ni ngasi pangthokli. United Naga Council gi mieng makhada State Level Organizing Committee na sinduna Senapati District Headquarters ki Katomai da pangthokhiba thoromda nat ke bajagoi isai utpana kumai adugi mapungeba saktam oiki. Thoromadu da saruk yaraduna MLA Awangbung Newmai na hai Nagapuruk ki manungda lairiba tongan ba kanglup singna punsinduna amatoina laiminariba sigidamak chawthokchaba poi. Nagapur ki mayor sing asi thaksi khasi laiba masung aikhoi ki ahlaman sing buning thini kai khumnaba phurup amani adubu larik lasu hairaba hojik ki mirol da thaksi khasi wat pa masung masagi obi wafum da ka hena khanjinduna thabak tawgi mong amalakliba se yamna laibak thibani masina aikhoi masal gi marakta khaibung tanaduna pamdaba thodok kya thorukpagi horukpam oiri maramaduna hena chakut pa phabu khunai ma sembangam nabagi damak amanamagi asoi baran ma singak naduna amatoina punna saminanaba awangbung na apil tawri. Let us unite and fight for the good cause. Let us always be able to identify and fight against the evil force who are trying to break the peace, unity of the Naga people. Let Naga people be instrument to bring peace in our neighborhood. Akhoi afabagi damaktadi aroiba phawba punsi pi thokpa phawba wahan chawba ngamba jati ama oiduna lakpa loinana ngasisu akhoi miyam gi dama phanangai tawba kanda miyam gi dama ta phanangai leiba kanda akhoi bu lana khanba yaba tholabasu chumna khanlangai akhoi wakhanda thamme harga miyam punna future gi damakta chashi sungna nungaina panaba adugumba punsi akhoi ngasi thamnangai tawsi. Class 10 amasung 12 ki parikha thariba singi mafamda Manipur Vidhan Sabha ga daksha thoksom Saityabrata yaipa paujal pirakli. Siri Saityabrata gi paujal da hai parikha singasi mahiroima gi punsida yamna maroiba tangkak singi maramaduna ishana ishabu thajabagloinana section kan honaduna parikha singasi mai pakna bohanagadabani. Thasi ki taratareta ki hogodariba Council of Higher Secondary Education Manipur na lauba class 12 pamasung thasi ki taramapanda ki hogodariba Board of Secondary Education Manipur na lauba class 10 ki parikha thagadariba mahiroi singdasu mitai irol iyak loina silon apun bulup melanna yaipa paujal pirakli paugi marakta nateno break ama. Nupi singna nupi oibigi anababu lotsinduna thamba thadoklasi. Chadliba tha asigi leipak pokpa yumsa kaisa sagol se numit khudingi lemna gynae oncology Dr. Tanabata natana free pap smear test, breast screening, colposcopy amadi thyroid screening lemna yengthokpagi khudong chaba pizari.
Akupa Marolgidamak NABH Panglaba American Oncology Institute Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu. Tabiriba Pawasi Akaswani Imphal Lagini. Manipur Police ngarang Imphal East amasung Thobal Jila gi tongan tona mafam singda KCP PWG KCP Noyon amasung Pambai na lusingba UNLF yauna mioi tara fari farba mioi singa simiamdagi namduna sel khaibira chenaba singni hairi Manipur Police ki pauna hai Imphal East Jila gi Hangang Police Station na konba Khabai Shoi 7 MR manaktagi KCP PWG gi kadar mari fagat ki Thobal Jila gi Hairok Police Station na konba Hairok Part 2 Chingdong Poki area dagi KCP Noyon gi kadar mari ngarang security force na phaki loinana ngarang Pambai na lusingba UNLF ki kadar amasu Manipur Police na Imphal East Jila gi nungoi awang lekai dagi faki mangondagi .32 gi pistol ma kap yari mari ohum mobile phone ama phanki Imphal East Jila gi luang chom de liberal college gate ge supri paki kadar ma Manipur Police na faki Amaramda Serol Cinema Khatana Hai Gari the Napa Tinted Film Yonba Dukan Sing the Manipur Police Natibo Tabak Chatakre Makatana Sigum Polam Sing Yondan Abamadi Hana Leba Black Film Roll Sing Manak Napa Police Station Sing da Masa Masana Kusinagadabani Hari Makatana Yolamba Taragadi Ainge Tabak Sing Lokolagani Panbay Abadi Imphal East Jila da Hokim Mangani Shida Sakamari Panba Gari Samri Henbadagi Tinted Film Lok Toki Balakre Masida Sunatana Jila Sigi Ton Opam Sing the Hangliba Car Accessory Shop Sing Dagi Yamlaba Black Film Roll Sing Police na Fagat Ki Manipur University ki Vice Chancellor Professor N. Lokendra Nahiri Manipur Hojik Thole Birang Sigamari Lenana Kanaguma Kharana Itihaspu Shamdok Shamjin Tawduna Lana Lamjing Nabu Honor Klibasi Yamna Laibak Tibani Rajagi Art and Culture Department INA Advisory Committee Moirang Amasung IQAC Kumbi College na Punna Sinduna Ngasi Moirang da Laiba INA Martyrs Memorial Complex da Netaji and INA Haiba Hiram da Pangtukiba Seminar da Saruk Yaraduna Professor Lokendra Nahai Itias Haibasi Shamdok Chamjin Tawduna Pangidi Shinba Yabanati Itias ki Mahiroi Singna Masak Naiba Itihas Kar Singna Iramba Achumba Larik Singna Yumpham Oiduna Mahitam Gadabani Oza Singnasu Achumba Singba Itihas ki Wari Sing Mahiroi Singna Takpina Bohana Gadabani In a place like Manipur, history are being cooked up. Recent crisis in the last 20 months. So many distorted histories are being cooked. I keep telling my students that as a responsible student of history, what they need to do is that they need to go back to the established and approved history textbooks of Manipur, like textbooks written by R.K. Jaljit or N. Khelchandra or Professor Gangoi Kabui, or we have a good evidence like say Sethar or Kubaba, so which has been published by Routledge and which is very extensively circulated all across the globe. The historians should be very careful because what E.H. Carr says is that if a historian writes something that will be used by the subsequent writer as truth. Sivasana Manipur Pradesh Nahari Rajasigi Miam Amasung Dolasina Kaidong Nasu Manipur Gapun Saktamda Sangtai Nabayaroi Imphal gi Babu Paradalaiba Bala Sahib Thakre Bhavan da Pangtokpa Paugi Miphamamada Dolgi President M. Tombin Hai Rajasida Rashtrapati Sasan Thamba Haibasi Miamgi Apambagi Mayuktani Hojik Lariba MLA Singna Yanabama Puraktuna Sarkar Semno Hanabiu Haina Dolasina Apil Tauri Lariba MLA Singasi Maraktagi Lusingba Ama Khanduna Sarkar Semno Hanasi Sri Tombin Hai Manipur Hojik Tolibi Irangasina Bharkata Raja Singa Yangnabada Nongmada Tangai Fadana Sang Polam Sing Maman Kai Hena Wangle Masina Miamda Chawnu Kudong Chataba Mayuk Nahallai Agoi community mayam se punjal laga kari karam dorga koi mayam se punjal naraga Santipur ko yagada ke habigi yahal han ko se agoi thajan na baje hanjan na bhona baje sina khwaidagi maru ne na khaleba state si territory integrity ka mari lena na kari kumba hiram amta ka mari lena na agoi compromise tawroi aduga state si do hujik lai ba pyar si taseng na koi miyam na pamde athuma tamda leiba MLA punamakna mangam sacrifice to biraga government ama semdanaba Shivsena amadi miyamna leiba MLA punamakta appeal tawjari Laibaga Siga Sel Tungipium the Sotarabi Imung Sing Masung Sahi Humputaragi Mataki Hal Singda Hakselgi Oinapiba Insurance Scheme Pradhan Mantri Jana Arogya Yojanagi Ming Chanbagi Toroma Mangasi MLA RK Imogi Sogol Mandalaiba Masagi Yum the Pangtokre
Sagolman Constituency Progressive Committee na sinba thoromada miyoi chamakun scheme asigi makhada ming chanki. Kaksing Kendra ki MLA Mayang Lamam Rameshorna Kendra asigi Irengban Mairembam amadi Hawairogi Ibudau Irum Ningthau Laikol amasung Kaksing Paji Laikai Nursing Mamang Parengda ngasi lami semagi thabak sing yangshin krai. Pradhan Mantri Krishi Sinsai Yojana 2.0 gi sarukama oina Water Set Jatra Outreach Campaign ngasi Senapati Jila gi Kathiko Village Local Ground pangthokrai. Jila asigi Deputy Commissioner Mamoni Dolena ising likna sinabagi matangda saruk yariba miyamga wasak longminaki. Chief Minister gi artisting gi tengmang scheme gi makhada Manipuri jagoi marup na sinduna khubak isai gi matang na thama chumna chatharakpa workshop kam production ngasi lamboi khonang khongda leiba Manipuri jagoi marup ki Golden Jubilee Hall da pangthokre. Thoromada da wangang ki basingna artisting bu puning thogat piba masung khubak isai bu yokatuna thambagi matangda phongdoknaki. Akashwani Imphal gi isai mek iba Moirangthem Maimu Masana iba isai amasung saireng gi lairik isai nasom ngasi tenthada pangthokpa achomba thoromamada phongkre. Thoromada da sahitya yokhat kanglup tenthagi maroi bulusing basing amasung aiba ibi kaya saruk yaki. Akashwani Imphal lagi pau tabiri. Rashtrapati Draupadi Murmu na hairi higher education da artificial intelligence AI siznanaba Kendra Sarkar na kan mathabak locally. Mahaki nimit ninigi ranchi khongchat kinga siaroi binimita Birla Institute of Technology Mesragi Platinum Jubilee Thorum da saruk yaraduna Rashtrapati na hai sakhulaba Bharat nama ohinana bhanabada laibak asigi naharol singi chawraba thaudang lei. Rashtrapati na hai AI na miyang gi punsirol na kanaraba ahongba kaya purak pangamli maramaduna masibu shiksha gi saruk ama ohinana bhanaba haibasi yamna muktangai fadaba amani. Pradhanmantri Narendra Modi na hairi Selthum Mantri Nirmala Sitaraman na Bharat ki asengba economy gi masak adu handakta sangsad ki mifamda mayak sengna phongdokre. Social media da thagat puwarol amada Pradhanmantri na hai sabha ki mifamda Selthum Mantri na puthokiba Kendra gi budget amasung income tax bill adu da waphamasi mayak sengna palli. Bharat amasung Sri Lanka gi marakta mineral exploration amasung mining gi matangda tengbang pina bahengat anaba yana krai. Kendra gi Coal and Mines ki Rajya Mantri Satish Chandra Dubey amasung Sri Lanka gi mahakapam manaba mantri gi marakta New Delhi da wari sanabada waphamasi yana kibani. Hauzik sanabagi pau Kshetrimayum Birosh tagi. AIFF FIFA Talent Academy Bhubaneswar da tamna pangthokpa football selection trial da saruk yanaba sanorising gi list thokle Manipur dagi Nepal khalakle. Tarahumdo Shuba Khagemba Football Trophy Lisingani Kunmangagi ngasi sanakiba matching da All Star na Youth FC bu Panjil Mari Shinoda Golden FC na SDAK Muslim bu Panjil Mapal Shinoda Maithiba Pikre. Taramanga Shuba Said Manoranjan Singh CRPF Memorial Football Tournament ki final da SJC Salam amasung Asufi Thengnaragani ngasi Sai Takil da sanakiba matching da Asufina Juvenile bu Panjil Ahum Amada SJC Salam na Pathapu Panjil Ahum Shinoda Thoiki. Langthabal Public Ground da chathariba kunithoi shuba T20 Manipur Veteran Cricket Tournament ki ngasi sanakiba matching da Chem Khagempalli na YUCC Kwakethilbu run kuntra ga nithoi da Model Club Singa Makhana LCC Lamsangbu run nifun nipanda maithiba piki. Mari shuba MNCA Boys Under 14 Tournament ki ngasi sanakiba matching da AMCA Thobal na SDO Kairaubu run chahum ga taraturukta PTCC Patsoina YWC Thobal Wanggembu run chahum ga humdra manga da Thau Thamaiban TCMDC Thongju Part 2 bu wicket mangada maithiba piki. Mapan Suba MNCA W Pralada and W Ramananda Elite Tournament gi ngasi sanakiba matching da Race Nagamapalna ESU Wangkhaibu run kunipanda thoikre. Ani Shuba MNCA Women's Under 15 One-Day Trophy gi ngasi sanakiba match da Force Khetrigauna Al Amin Lilongbu run chama kunipanda thoikre. Kiran Aroi bedamar weo pau amuhanna laibak asigi ning tamangak senduna thamnaba shanti amasung nungsi sanaba hanjilakna bhanabada security force na sabu thodang launaba Rajyapal Ajay Kumar Bhalana phongdokli Manipur da Nagapur ki marumarang hunbagi khwairi chawbu kumai luingai ni ngasi pangthokli Manipur police na gari da tintar film na pa lokthokpa madi yonba sing phagatpagi drive kana sathaba hore Manipur University ki Vice Chancellor Professor and Lokendra Nahari
Manipur hojik tholi berang asig mari lenana kanagum khara itihas pu samdok samjin tawduna lana lamjing na bohonarkliba siam laibak thibani amasung Rashtrapati Draupadi Murmu na hairi higher education da artificial intelligence AI siznanaba kendra sarkar na kan mathabak laukhatli pauloi jere